ngasi video anova kumpudana lae hadi ai subscriber amanane aingonda hadi Mairen ga Soibum ga thongba charo haibado ado ngasi di Mairen ga Soibum ga thonge Mairen ga Soibum ga thongini ado sina thangni metpa sena akogi changrang ngobani ba ado siga lage ai hawbra hawtabra khangde Betul? Nang video on tau. Ni dah masuk sudah. Hampir umur kalian ba. Ando Mairen ga Soibum ga thongba hawdi hawe habani ba. Hai khar silap dum chatle ba. Hadi khang dum Soibum na hayana ba chimada. Ando aina chamai mangarak ti chamni ga so. Wow man màu thải màu chậm dài anh hạt đi mi thấy hào cô hào mình he hào he thua lên kìa hào ra nè hào đi hào tôi là sự nhìn ra hào từ từ
ꯉꯁꯥꯏ ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯆꯜꯂꯤ. ꯑꯩꯒꯤ ꯌꯦꯟꯁꯦ ꯑꯗꯨꯝ ꯈꯣꯡ ꯂꯩꯔꯦ. ꯌꯥꯝ ꯀꯟꯅ ꯍꯣꯡꯉꯦꯗ.
ꯑꯃꯨꯛ ꯁꯥꯏ ꯑꯣꯏꯔꯦ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦꯕꯀꯣ ꯑꯗꯣ ꯏꯟꯖꯥꯡ ꯐꯖꯅ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯃꯥꯏꯔꯦꯟꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯃꯤꯅ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯆꯥꯏꯅꯦꯕ ꯀꯁꯥꯔꯗ ꯀꯅꯥꯝ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯩꯁꯨ ꯉꯁꯤꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯁꯨ ꯆꯥꯔꯤꯅꯦꯕ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯃꯌꯥꯝ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯣꯔꯛꯀꯨꯝꯕ ꯑꯗꯨꯗꯒꯤ ꯀꯩꯀꯥ ꯑꯣꯛꯀꯨꯝꯕꯁꯦ ꯑꯩ ꯆꯥꯖꯗꯦꯕ ꯆꯥꯎ ꯍꯥꯏꯔꯒꯅꯦ ꯆꯤꯛꯀꯦꯟ ꯑꯗꯨꯗꯒꯤ ꯆꯤꯛꯀꯟ ꯂꯦഗ് ꯄꯤꯁ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯁꯤꯡꯗꯣ ꯖꯦꯟ ꯀꯩꯀꯥꯗꯣ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯇꯩꯗꯤ ꯆꯥꯖꯗꯦ ꯑꯇꯩ ꯍꯤꯟꯖꯥꯡꯗꯗꯤ ꯂꯣꯏꯅ ꯆꯥꯏ ꯑꯩ ꯑꯗꯣ ꯍꯥꯏꯗꯤ ꯑꯣꯛꯇꯩ ꯆꯤꯡꯕ ꯑꯩ ꯀꯩꯁꯨꯝ ꯆꯥꯗꯦ ꯑꯗꯨꯒꯨꯝꯕꯗ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯀꯣꯃꯦꯟꯗ ꯄꯤꯕꯤꯔꯛꯀꯅꯣ ꯆꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯗꯨꯅ ꯑꯇꯩ ꯅꯤꯡꯁꯤꯡꯁꯤꯕ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯗꯨꯗꯒꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩ ꯁꯤꯖꯧꯕ ꯉꯝꯃꯛꯏꯅꯦꯕꯀꯣ ꯑꯇꯩꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈꯤꯕ ꯃꯌꯥꯝꯅ ꯑꯇꯩꯁꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯃꯤꯅ ꯌꯦꯡꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯦ ꯃꯔꯤꯁꯦ ꯃꯣꯔꯣꯛ ꯁꯥꯃꯟꯅ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ